कार लिसिंग अहुम लोम पुखिबा जहाज अमा मई चाख्रे अवांग समुद्रदा कार लिसिंग अहुम लोमगी मया पुखिबा फ्राइट जहाज अमा कंट्रोल तौबा ngamdaba mawongda mai chakre electric car amadagi hawrakibani haina thajaba mai chakpagi thawdok aduda crew member ama sikre amasung atai kayana sokre haire chakta ba usek singi yamna maru oiba leifam amage manakta jahaz mai chakhiba du authority singna yamna nungnang ba pokle rescuer singna angamba thakta honaduna jahaz adu lupandana ba tawre hi amasung helicopter sing sizinaduna crew kulumdoi lauthoki haina Dutch Coast Guard na thadokhi bawarwal ama dahai khe crew khara di jahaz tagi chongthoroki amasung lifeboat ke mateng na kankhe crew khara saru tekba maina chakpa amasung sorhon bawa ba tawkhe makhoi awang Netherlands ge hospital sing da pukhat khre haina lifeboat ke captain na media da phongdokhe haujik jahaz kaya na mai muthatna bahona duna phibam asi kupna yangselle adubu hairi basi nongsing gi phibam amasung jahaz adu da mang takhibagi chang makha polle maram aduna khwaidagi nungaitaba thogdok adu thogandana bahonari haina Coast Guard ke spokesperson Lia Vastik na phongdokhe Fremantle Highway kauba jahaz adu Germany ge Bremerhaven hithangpham dagi Egypt tamna hondorokhibane jahaz adu 10 ithat Emilian dagi awanglom da kilometer 18 lom thapa mafam da mai chakhibane jahaz adu da kamdau na mai chaklakhibano haibadu khangdokpa ngamdre adubu electric car amadagi hawrakhiba oigani haina di singnare जहाज अदुदा इलेक्ट्रिक कार कुनमंगा याउना कार लिसिंग अनिगा चनिपान यांखैगा तरेट पुखे इलेक्ट्रिक कार याउबा मरमना मई मुथना बहोनबदा अमुके हेना अवाबा ओइरे